miyoi ahum sire. Bisnupur Police Station gi manung sanba Imphal Tidim lambi gi upokpi amadi topokpida Imphal to Moirang Passenger Service taubo winger MN 01TC00118 amana thumlambani haiba thaudokta naha ama yauna miyoi ahum sire. Thaudok asi ngarang numidang pung 8 kunrom taba matamda thokhibani winger adu Imphal dagi Moirang tamna thaurakpada naha ama upokpida hana thumlamlaba kamlamdana thaukhini haina khunjasingna phongdorakhi madugi matungda thangnaba khul topokpidasu lambigi mataida leptuna leiba ahal ani thumlamlaga gari adu kamlamdana thauki khudakta gari adu manak nakpada leiba miyoi singna tanaraga tinungai area dagi phaki adubu gari adu tharakpa driver di mafam adu dagi nanthokhtuna sikhre heiri opokpida leikhidraba naha adugi mamingna thokchom thinau apokpa TS Ibomsa kaubi maha upokpi maning leikaida leibani tapokpida wingerna thomlambadagi leikhidraba miyoi ani aduna oinam wihari apokpa leikhidraba khoidom amadi laisram ingobi allies angaibi apokpa leikhidraba yaima kaubi makhoi anina tapokpi maning leikaida laibani hairi imung manungi miyoi singna phongdorakpada ngasi ayuk tapokpigi lambi manaki labukta TS Thinau ge haksang adu taduna lairambadagi walking chatpa miyoi singna thengnarakpani mahaki kokki saru ayamba kaire pulisna ayukki pung 8 taba matamda haksang adu lokhatlaga rimski mokta pukhi tapokpida wingerna thombadagi leikhidraba miyoi ani gi manungda o bihari ras medicity da hana pukhatuna laikhatnaramlaga sija hospital da amuk pukhatuna laikhatnaraba matungda ngarang numidangi pung 11 ga makhairam tabada laikhidabani hairi and ingobina Bisnupur District Hospital pukhatuna laikhatnaraba matungda ngarang numidang pung 9 ga makhai tabada laikhidabani hairi asiba haksang ahumak ngasi rimski mokta postmortem tawraba matungda pulisna imung manungi miyoi singna khusinakre thaudok aduda senariba gari amadi driver pulisna phabaga loinana case amasu lokhatkre hairi